ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯩꯇꯩ ꯃꯤꯇꯩ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯈꯟꯗꯣꯛꯇꯨꯅ ꯑꯃꯨꯛꯇ ꯑꯣꯏꯅ ꯁꯦꯝꯗꯣꯛꯅꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯊꯤꯖꯤꯟꯅꯕ ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯅꯦꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 9 ꯍꯦꯟꯅ ꯁꯦꯡꯁꯟ ꯇꯧꯗꯨꯅ ꯁꯥꯕ ꯍꯧꯈꯤꯕ ITI ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯃꯥꯡꯍꯟꯈ꯭ꯔꯕꯔꯥ ꯍꯥꯏꯅ MPCCꯅ ꯂꯩꯉꯥꯛꯇ ꯍꯪꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 962 ꯊꯦꯡꯅꯈ꯭ꯔꯦ, ꯃꯤꯑꯣꯏ 3ꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯊꯤꯜꯒꯤ ꯄꯣꯅꯤ ꯅ꯭ꯌꯨꯁ ꯃꯤꯌꯦꯡ ꯇꯥꯕꯤꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯩꯇꯩ ꯃꯤꯇꯩ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯈꯟꯗꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯦꯝꯗꯣꯛꯅꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯊꯤꯖꯤꯜꯂꯨ, ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ, ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯔꯥꯏꯠ ꯗꯤ ꯄꯦꯁꯦꯖ ꯑꯣꯐ ꯁꯅꯥꯃꯍꯤꯖꯝ, ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯄꯣꯛꯄ, ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯀꯣꯔꯣꯡ ꯅꯣꯡꯒꯥꯕꯒꯤ ꯊꯧꯔꯝꯁꯤꯡ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤ ꯉꯁꯤ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯎꯐꯣꯡ ꯌꯨꯝꯐꯝꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯗ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯃꯩꯇꯩ, ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ, ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯃꯩꯇꯩ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄꯥꯎꯅꯝ ꯒꯨꯅꯤꯟꯗ꯭ꯔꯣꯅ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯁꯤꯟꯗ꯭ꯔꯣ ꯃꯩꯇꯩꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯆꯥꯎꯊꯣꯛꯇꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯕꯗꯤ ꯐꯥꯔꯁ MR ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯝꯈꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯈꯟꯅꯒꯅꯤ꯫ ꯏꯁꯥꯅ ꯆꯠꯅꯤꯡꯕ ꯙꯔꯃ ꯑꯃ ꯍꯦꯛꯇꯗ ꯆꯠꯄꯗ ꯑꯊꯤꯡꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯀꯜꯆꯔꯕꯨ ꯆꯥꯎꯊꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯊꯧꯗꯥꯡ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯟꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯥꯛꯑꯒ ꯀꯟꯕꯤꯔꯣꯏ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯗꯕ ꯑꯣꯏꯔꯨꯕꯅ ꯁꯣꯏꯔꯨꯕ ꯂꯥꯜꯂꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯁꯤ, ꯁꯣꯏꯔꯦ ꯈꯪꯂꯕ ꯂꯝꯕꯤ ꯑꯁꯤꯗ ꯍꯟꯖꯟ ꯆꯠꯂꯔꯣꯏꯁꯤ, ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯙꯔꯃꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯑꯉꯝꯕ ꯊꯧꯗꯥꯡ ꯄꯨꯟꯅ ꯇꯧꯖꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯟꯅ ꯄꯤꯁꯛꯄꯤꯅ ꯂꯩꯔꯝꯕ ꯖꯒꯥꯁꯦ ꯃꯊꯪ ꯄꯤꯔꯛꯏꯁꯤꯅ ꯑꯗꯨꯅ ꯍꯦꯟꯅ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ, ꯑꯩꯈꯣꯏꯅ ꯍꯥꯏꯕ, ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯗꯤꯃꯥꯟ ꯍꯥꯏꯁꯦ ꯀꯅꯥꯅ ꯇꯧꯒꯅꯤ? ꯃꯁꯥ ꯃꯊꯟꯇ ꯁꯤꯗꯩꯁꯤꯗ ꯉꯁꯤꯃꯛꯇꯁꯨ ꯌꯦꯡꯉꯣ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯆꯠꯂꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯍꯧꯁꯥꯅꯦ꯫ ꯑꯗꯨꯅ ꯍꯦꯟꯅ ꯃꯤ ꯌꯥꯝꯈꯠꯍꯟꯕ, ꯍꯦꯟꯅ ꯃꯤ ꯄꯥꯝꯅꯍꯟꯕ, ꯑꯗꯨ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯟꯕ ꯑꯗꯨꯒ ꯑꯃꯁꯨꯡ ꯋꯥꯈꯜꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯄꯒꯤ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯤꯕ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯕ ꯌꯥꯏ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯇꯔ ꯒꯥꯔꯗ ꯃꯃꯥꯡꯂꯣꯝꯗ ꯂꯩ꯫ ꯀ꯭ꯋꯥꯔꯇꯔ ꯒꯥꯔꯗꯁꯤꯗꯤ ꯁꯤꯗꯤ ꯄꯨꯂꯤꯁꯀꯤꯅꯤꯀꯣ, ꯑꯦꯅꯤ ꯇꯥꯏꯝ ꯁꯤꯞ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯇꯝꯗꯣ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯇꯧꯖꯔꯛꯀꯅꯤ ꯁꯣꯏꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯇꯧꯐꯝꯊꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ kaya purakadawriba Industrial Training Institute ITI sing asi hinggathanba pami paliba BJP lengangna athubada midyeng changbiu haina Manipur Pradesh Congress Committee MPCC gi General Secretary P Sarat Chandrana phongdorakli wafam asi MPCC gi thomi singna ngarang none amasung jiribangi ITI sing yengsilubada mari leinana ngasi Congress wawanda pangthokpa pawgi mifam amada MPCC gi General Secretary P Sarat Chandrana phongdokhibani Paugi mifam aduda MPCC gi General Secretary P Sarat Chandrana hai lamdam asi achoba factory amasung industry leite maram aduna lairik laisu hairaba naha sing thabak fangbagi khudong chaba leite lengak nasu lairaba naha singda thabak piba oithoktaba maramna ITI singda training piduna masaga chanaba skill amamam piba tangai fade
Masagi skill amadi tongan ba haisingba kayana entrepreneur ama oiduna small scale industries amadi cottage industries hanglaga thabak piba natrabadi haurakliba nahasing ningba kaiba haibadu oigani. Adubu luribadi nahasing training pigadoriba ITI sing amata ningthina mathau pangthoktre lamdam asida ITI taramathoi lebagi manungda ama anikhak mathau tauri. ITI singna mafam khuding makta achoba thodang lauri mapal lamgi tongan ba industry gi afawa scientist kaya kauduna lamdam asigi nahasingda training piduna tongan ba pothok kaya puthokuna senmilot hengat hanbada mateng pangi. Chahi asigi haukiba September thada pauche amada nonegi ITI asi saba horam laga thabak lepkhre haina phongdokpadagi yangsin khongset adu chatkibani. Yangsin khongset aduda nonegi ITI yauna chatliba lambi adu mongsong amagumna napi yamna songi mafam adu yawbada leiramliba fibam adu ubada angakpa pokhi. Mafam adugi miyamda hangbada institute asi kumja lising ani kunmathoida saba hokibani haina phongdorai. Adubu mafam aduda Kilamliba Foundation Stone adu dadi Institute asi Kro Mapan Lak Yangkai Changna Savana Lamdam asigi Chief Minister N. Virena kumja listing ani kunithoigi Jun tarahumdoida urep uyung tami haina tharami. Leiramliba Institute adugi fibam adudi supnagi 12mm gi yot mari khakna pillar oiraga leirami. Handaktasu Jun gi tang kontrada noneda epicenter oiduna landslide thokpadagi mioi kaya gi punsi mangki basu laikre. Masi maktana tani thoi 12mm gi yot marina pillar oiduna saramliba building asina amuk mioi kaya gi punsi manghan gadori bano lamdam asida center na thadarakpa paisa sing angam athau engineer amadi officer mayam pullaga manghalibasi micham miyam nadi Kanada wakat kani amaromda Imphal jiri lambi ngasisu angakpa fibam amada lehauri. Lengak na Manipur Fajare Singapore ole hari basi karam na hari bano leiriba lambi thongi fibam asi amukta kupna yangsinbiu. Jiri ITI asi kumja lising ani tarani thoigi me fawagi manungda palamba Congress lengak na Kro Mariga lak yang khaichang na fajana sengbat lamle adubu chahi taragi manungda oramliba fibam adudi akibagi masani. Building sing thongnau amata yaudre mi leiba yabagi fibam natre maram aduna lamdam asigi nahasing thabak piduna senmitlon hengat hangadaba ITI sing paliba BJP lengak asina mi yeng changbiduna athuba matamda hengat hanbiu haina MPCC gi General Secretary P Sarachandra na makhata na phongdokhi. Hojik paliba sarkar na hai Manipur Fajare Singapore wole Singapore da kaina tawe adu amukta chatpiyo ngasi mak chatpiyo ngasi mak hojik mai heta chalaga amte yengbiyo minister sing team thabiyo mari lenda department officer sing chatpiyo ngasi mamta chatpiyo akoina phai hajen ba su wena khalamba yai ba amukta chatpiyo chalaga amukta hungbiyo amukta yengbiyo Imphal jiri lambi karma phim de lehoge akoina ngang pisag ori ngai digi Imphal jiri lambi haina adam jugo chadab se ngasi jugo chahudri ai amuka ju haijere ngachi mak chatpiyo Imphal jiri lambi jiri yobda adom karma phim de yoge haibase phiro namadi gari karmai torga yoge even yobum de busu yai lekom leinang marakta table chokri da phammaga Singapore oidore Singapore gaina haibigi mahutta aikoidi lekom leinang pur haibine hena matik jai na kalle asiguma phim sida adagi akoi changchen baji jeri yaure jeri gi ITI su ngasai silinau sinda kapsa grabuduni jeri gi ITI si 2012 ki May phawgi manungda mamangda palaba Congress sarkar na 4.5 crore sangna shangalame jam phajana semame madung asidai chahi tara gi mamangdani adigi akoi gi ITI gi staff singna legna ba quarter ga do RCC da na semame aduga chahi tara ji semama matungda akoi gi sarkar si hoje atopa sarkar lai Congress sarkar laitre achuk kuiraba chahi je hoje ki building sing do pora ta amoda kaina thalore quarter mi lebi aba film de le hogdre phaglang thongnau ambok le hogdre adigi magi ITI gi tambam building me am do thong am te ya hogdre thongnau am te ya hogdre adi beranda pung kai kare manung du aikoi happy chang bada hangoi ga thole
अमोट नम थीब मयाम Hill Tribal Council More na thadrokba chero amana More da leba More Hospital gi medical staff sing amadi malaria department pu thagat pa phungdorokni haukiba October gi tang kun mathoida Hill Tribal Council gi office da Technopol district gi chief medical officer Jangkho Len Tauthang amadi Hill Tribal Council amadi More Hospitals gi staff sing yauna mifam ama pangtokhi Mifam aduda medical staff singna haujiki oina hospital asida dengue naba mioi manga lei haina phongdorokhi dengue naba hantarakli ba asi medical department ki hona german nani maram asina ICC na hospital asigi staff singbu thagat pa phongdokhi council asina staff singbu makhoi gi thabakta hena pukning changna aruba laina kaya dagi miyambu ngakthokna basu appeal tokhi amadi meeting aduda government na hariba hospital asigi infrastructure sing asi yengsin haning bagi apang basu phongdokhi Tripura gi Congress Party na Unakoti district ta chahi tara tarukta ngaibi nupi macha ama gang rape tawbada chenaba BJP gi minister amagi machanupa bu khudakta fanaba demand tawkhre thaudo asi haukiba October gi tang 18 da Unakoti district manung channa leiba Kamarghar area da thokibani amadi masiga mari leinana nupi yauna mioi ahum fagat khre amadi khara amana hojik fawba fana ba hotnari hai fariba nupi asi Tripura gi BJP women's wing gi luchingdini hai Tripura gi Congress party na BJP gi minister Bhagavan Das ki mirot oiduna leiriba machanupa asi thaudok asita chenai haina marasirakni nupi macha asi haukiba October gi tang 18 da Tripura da leiba Kumargat building asida gang rape tawbani hairi Setrang na maram oiraga ngarang ayuktagi north east da flight schedule tara rom cancel tawkhre loinara railway gi oinasu thokhaningda ba thaudok thoktana ba high alert lauthokre hairi Agartala dagi Kolkata connect tawba flight ahum Agartala dagi Shillong amadi Aizawl connect tawba flight ani amasu climatic condition na maram oiraga Mayek seng na udabana amadi ate operational na maram oiraga cancel tawkhre hairi masida sunatana Imphal dagi Shillong flight ahum amadi Delhi dagi Agartala gi flight cancel tawbada natana Kolkata Imphal Dibrugarh amadi Dibrugarh Imphal Kolkata gi connecting flights su cancel tawkhre hairi cancel tawriba flight tara asigi manungda Indigo na ayamani hairi Lengpui airport tagi lakpa atay atopa flight singsu cancel tawki the Northeast Frontier Railway NFR gi oinasu intra-state trains ani Agartala Sabrum Agartala amadi Agartala Dharmanagar Agartala chatkadaba train asi cancel tawki hairi Pancake Salad Championship Kashmir gi Ser-e Indoor Sports Complex Srinagar da Indian Pancake Salad Federation gi makhada pangthokiba Senior and Master National Pancake Salad Championship lising ani kunithoi da Manipur na team champion tarakre hairi hariba championship asi Jammu and Kashmir Pancake Salad Association amadi JNK Sports Council of Srinagar na sinduna pangthokibani loina na championship asida Manipur na gold 9 silver ama amadi bronze ani yauna punna medal 13 fanglakibani hairi championship asigi aroiba numita Thaunaujam Johnson Maitaina 50 dagi humfu kg gi category da gold ama lauduna punna gold 9 laukibani hairi loinana Naurem Boinau Singh na artistic male solo da Sinam Chingkai Singh amadi Sinam Jivan Singh na male artistic double category da SH Vidyalaxmi Chanuna Nifumanga kg gi category da Ahong Sangbam Sarjubala na Humanga kg gi category da Yankhom Rohit Maitaina Yankai Manga kg gi category da Yaikhom Kiran Singh na Yankai Manga gi category da Amadi Huidrom Bishan Maitaina Humanga gi category da goal asilaura kibani hairi October gi tang 18 dagi sanaba haukiba championship asida service amadi union territory yauna state nifu na saruyaki Pancake Salad Association of Manipur gi president Laistram Sam Kumar amadi secretary Laistram Ranjit na association asigi maikai dagi sanaroi amadi official singbu thagatpa phongdorali
Union Health Ministry gi data gi matung inna India da hokiba pungkun mari asida nona COVID-19 positive oiba mioi Chanipan hofuni toy thengna khare amadi mioi ahumna lekidre masiga tharaga hojik fawbada laichet asina maram oiraga lekidaba migi masing punna lak manga lising kunipan chamapan marifu oiki mioi lising ama chamanga supna ahum recovery tawkhre hojik fawbada punna mioi Kro mari lak nifu lising marifu tara humdoi Samri supna mapan oiri active case da mioi lising kuni thoi chamanga nifu mapan lairi positivity rate na chada ama dasmik ani mari oiki ama song fagatpagi chang na chada marifu tara nipan dasmik tare tar oiki Losilak pada maru iba pau amkah na pizari Maitai mitai haina ani thokliba asi karambana achumbano khandok tuna amata oina semdok na ba akang ahikayana thizina ba minister lesang tem susindro na fondokre None da lupa kro mapan hena sanction tawduna saba hokiba ITI loisinma ngamdana leiba asi yamlaba sempham mangkhrabara haina isisina lengak ta hanglakli Hokiba pungkun mari asida nauna COVID-19 positive oiba mioi Chanipan hupuni toy thengna khare mioi ahumna lekidre Nungthili Pony News mi ang tabi or mapum na mapo amuka hana khurumsari